ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯃꯇꯝ ꯃꯥꯕꯨ ꯁꯤꯡꯅꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯅꯥꯒꯤ ꯃꯇꯤꯛꯅꯣ? ꯃꯇꯝ ꯃꯥꯒꯤ ꯑꯍꯣꯡꯕꯗ ꯑꯩꯈꯣꯏꯁꯨ ꯇꯧ ꯊꯝꯃꯤꯟꯅꯗꯨꯅ ꯆꯠꯄꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯊꯥꯖꯗꯕ ꯃꯤꯀꯨꯞꯇ, ꯊꯥꯖꯗꯕ ꯊꯧꯗꯣꯛꯇ, ꯊꯦꯡꯅꯕ ꯊꯥꯖꯗꯕ ꯃꯤꯀꯨꯞꯇꯅ ꯑꯃꯨꯛ ꯀꯥꯏꯅ ꯈꯨꯗꯣꯜ ꯀꯥꯎꯅꯔꯣꯏꯁꯦ ꯍꯥꯏꯔꯝꯕ ꯃꯤꯀꯨꯞ ꯃꯥꯗꯤ ꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯑꯣꯏꯕꯅ ꯀꯥꯏꯅꯅꯕꯗꯤ ꯃꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯛꯅꯅ ꯂꯣꯏꯅꯗꯦ ꯍꯥꯏꯕ ꯈꯛꯅꯤ, ꯊꯃꯣꯏꯅ ꯏꯟꯊꯣꯛꯂꯨꯕꯗꯤ ꯂꯩꯇꯦ꯫ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯣꯏꯈꯤꯗꯨꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯄꯗꯗꯤ ꯃꯇꯥꯔꯦ ꯅꯨꯄꯤ ꯃꯥꯗꯤ꯫ ꯌꯥꯝꯕꯣ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯡꯇ ꯌꯥꯕꯤꯗꯦꯅꯦ꯫ ꯀꯔꯤꯅ ꯆꯤꯅꯣꯃꯤ ꯅꯪꯒꯤꯗꯨꯕꯣ? ꯆꯣꯡꯉꯒ ꯆꯞ ꯃꯥꯟꯅꯩꯃꯤ꯫ ꯀꯣꯂꯦꯖ ꯇꯝꯊꯒꯦꯁꯨ ꯌꯥꯗꯦ, ꯊꯕꯛ ꯑꯃ ꯆꯠꯀꯦꯁꯨ ꯌꯥꯗꯦ, ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯑꯩꯕꯨ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯀꯣꯂꯦꯖꯀꯤ ꯐꯣꯔꯝꯗꯨ ꯄꯨꯔꯛꯑꯦꯅ ꯍꯥꯏꯈꯤꯕꯗꯨꯕꯣ ꯕꯦꯝꯃ? ꯊꯕꯛ ꯑꯣꯏꯅ ꯆꯠꯅꯤꯡꯉꯦꯕ ꯑꯩ, ꯁꯦꯃꯤꯁꯇꯔꯁꯨ ꯏꯔꯤꯡꯈꯥꯟꯕꯤ ꯍꯣꯏꯒ ꯃꯥꯟꯅꯔꯔꯣꯏ, ꯑꯗꯨꯅ ꯇꯜꯂꯤ꯫ ꯃꯥꯔꯁꯤꯟ ꯅꯨꯄꯤꯗꯨꯕꯨ ꯁꯨꯛꯂꯞ ꯌꯦꯡꯂꯛꯏ꯫ ꯍꯥꯟꯅ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯗꯨ ꯀꯤꯗꯨꯅ ꯋꯥ ꯉꯥꯡꯉꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯔꯩꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯩꯒꯤ ꯐꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯌꯥꯝꯕꯣ꯫ ꯃꯥꯔꯁꯤꯟꯁꯨ ꯃꯥꯅ ꯇꯞꯊꯔꯕꯗꯤ ꯃꯔꯩꯗꯨ ꯂꯦꯞꯂꯔꯣꯏ ꯈꯪꯕꯒꯤ ꯈꯖꯤꯛ ꯁꯥꯎꯕ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯟ ꯌꯥꯝ ꯄꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ? ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ꯫ ꯌꯥꯝꯕꯣ꯫ ꯅꯨꯄꯥꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯇꯞꯊꯔꯛꯇꯨꯅ, ꯀꯩꯅꯣꯃꯤ ꯑꯕꯦꯝꯃ ꯅꯪꯕꯣ? ꯁꯤ ꯑꯩꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯕꯅꯤ꯫ ꯍꯥꯏꯕ ꯍꯥꯏꯗꯕꯒꯤ ꯅꯠꯇꯦꯃꯤ, ꯑꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯣꯏꯊꯣꯛꯍꯟꯒꯦ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯣ ꯌꯥꯝꯕꯨꯡꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯌꯥꯝꯕꯨꯡ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯀꯥꯟꯗ ꯏꯃꯥꯁꯤꯗ ꯁꯨꯝ ꯑꯃꯒꯤꯁꯨ ꯍꯥꯏꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ? ꯍꯥꯏꯗꯧꯅꯤ ꯀꯩꯅꯣ, ꯅꯪꯒꯤꯁꯨ ꯅꯃꯥꯅꯤ꯫ ꯅꯪꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯈ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯈꯪꯗ꯭ꯔꯦ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯈꯟ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ ꯀꯩꯅꯣ꯫ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯔꯣꯏ, ꯃꯤꯇꯣꯞꯅꯤ ꯈꯟꯕꯩꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ꯫ ꯐꯣꯟ ꯑꯃꯇꯪ ꯂꯩꯕꯤꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯗꯣ ꯌꯥꯝꯕꯣ, ꯑꯩꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯀꯦꯅ꯫ ꯑꯁ, ꯅꯪꯁꯦ ꯑꯕꯦꯝꯃ ꯋꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯩꯁꯤ ꯀꯩꯒꯤꯅꯣ? ꯇꯜꯂꯦ ꯌꯥꯝꯅ ꯅꯪꯁꯦ꯫ ꯀꯩ ꯊꯕꯛ ꯅꯪꯅ ꯆꯠꯅꯤꯡꯉꯤꯕꯣ? ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯆꯩ ꯌꯥꯝ ꯅꯤꯒꯅꯨ꯫ ꯁꯤ ꯍꯥꯏꯔꯒ ꯉꯥꯊꯗꯨꯅ ꯐꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯣꯀꯦꯠꯇ ꯍꯥꯞꯂꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯇꯨꯅ ꯕꯥꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯥꯅ ꯈꯟꯖꯕꯒ ꯑꯣꯏꯕꯒ ꯌꯥꯝꯅ ꯈꯦꯠꯅꯕꯁꯤꯗꯗꯤ ꯃꯥ ꯊꯋꯥꯏ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯃꯥꯔꯁꯤꯅꯗꯤ ꯃꯥꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯄꯥꯈꯠꯄꯒꯤꯅꯤ꯫ ꯃꯉꯥꯜꯒꯤ ꯋꯥꯈꯜꯕꯨ ꯑꯃꯨꯛ ꯆꯨꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯅꯤ꯫ ꯍꯥꯏꯗꯣꯛꯅꯗ꯭ꯔꯕ ꯑꯅꯤꯒꯤ ꯋꯥꯔꯤ ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯑꯃꯨꯛ ꯇꯝꯂꯤꯒꯕ? ꯁꯣꯝꯗꯅ ꯉꯁꯤꯗꯤ ꯃꯉꯥꯜꯗꯣ ꯋꯥꯈꯜ ꯂꯩꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯅꯨꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯔꯦ꯫ ꯍꯜꯂꯣ, ꯃꯉꯥꯜ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯗꯣ ꯅꯪꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯀ꯭ꯂꯥꯁꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯌꯥꯝ ꯋꯥꯕ꯭ꯔꯣ? ꯋꯥꯗꯦꯗ, ꯑꯗꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯦꯛꯇ ꯍꯪꯉꯨ, ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯂꯩꯁꯦꯝꯕꯤꯗꯣ ꯀꯣꯂꯦꯖ ꯂꯥꯛꯄ꯭ꯔꯣ? ꯀꯨꯏꯔꯦ, ꯏꯃꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯀꯨꯏꯔꯦ, ꯐꯣꯟ ꯇꯧꯕꯁꯨ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯅꯨꯁꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯇꯞꯅ ꯃꯉꯥꯜ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ, ꯑꯣ, ꯃꯥꯗꯣ ꯃꯄꯥꯟ ꯂꯝꯗ ꯀꯣꯔꯁ ꯑꯃꯒꯤ ꯆꯠꯈꯤꯕꯅꯤ, ꯐꯣꯟꯁꯨ ꯄꯥꯏꯕ ꯌꯥꯗꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯨꯏꯔꯔꯣꯏꯗ, ꯊꯣꯛꯄꯨꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯅꯨꯄꯥꯗꯣ, ꯑꯗꯨꯅ ꯃꯥꯁꯨ ꯋꯥꯗꯨ ꯃꯈꯥ ꯁꯝꯊꯕꯗꯤ ꯇꯟꯗꯨꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯅꯨ, ꯑꯁꯦꯡꯕ ꯑꯃ ꯅꯉꯣꯟꯗꯒꯤ ꯈꯪꯕꯁꯦ꯫ ꯑꯗꯣ ꯑꯩꯁꯨ ꯀ꯭ꯂꯥꯁꯀꯤ ꯃꯇꯝ ꯌꯧꯔꯦ, ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯦ꯫ ꯁꯅꯥꯅꯨꯁꯨ ꯃꯁꯥꯗꯣ ꯏꯪꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯒ ꯃꯥꯔꯁꯤꯟꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯦ꯫ ꯁꯤꯟꯊꯥꯅ ꯃꯐꯤ ꯍꯣꯡꯂꯒ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯅꯩ꯫ ꯁꯅꯥꯅꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯉꯥꯏꯖꯔꯤꯕ ꯃꯕꯨꯡ ꯃꯅꯝꯃꯒꯤ ꯃꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯅ ꯑꯗꯨꯅ ꯃꯥ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯅ? ꯀꯔꯤ ꯋꯥꯠꯄꯃꯨꯛ ꯂꯩꯔꯒꯦ? ꯁꯅꯥꯅꯨꯁꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ, ꯌꯨꯝꯗ ꯂꯥꯛꯄꯕꯨ ꯅꯤꯡꯉꯣꯜ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯋꯥꯍꯪ ꯍꯪꯉꯤꯗꯨꯕꯣ? ꯃꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝ꯫ ꯌꯥꯔꯦ ꯂꯦꯞꯄꯣ, ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯣ꯫ ꯁꯤꯕꯨ ꯅꯣꯏ ꯅꯄꯥ ꯅꯄꯨꯅ ꯁꯥꯔꯝꯕ ꯌꯨꯝꯂꯣ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯖꯥꯎ ꯉꯥꯡꯉꯤꯗꯨꯕꯨ? ꯅꯤꯡꯉꯣꯜ ꯑꯣꯏꯔꯁꯨ ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯔꯥꯏꯠ ꯂꯩꯔꯤꯌꯦ꯫ ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯨꯅꯦ, ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ? ꯍꯦ,
ꯑꯉꯥꯡ ꯅꯪꯅꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯅꯠꯇꯦꯀꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯁꯤꯟꯊꯥ ꯑꯃꯨꯛꯀ ꯁꯣꯏꯁꯤꯠꯇꯅ ꯃꯔꯛ ꯊꯠꯂꯒ ꯁꯅꯥꯅꯨꯒꯤ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯍꯣ ꯇꯥꯛꯄꯤ ꯇꯝꯕꯤꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕꯤꯕꯤ ꯑꯃ ꯅꯪꯗꯧꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯍꯣꯏꯅꯅꯦ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯂꯨꯗꯕꯤ ꯂꯤꯆꯠ ꯆꯠꯂꯒ ꯃꯤꯒꯤ ꯃꯌꯨꯝ ꯊꯣꯒꯥꯏꯌꯣꯅꯗꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯗꯤ ꯅꯠꯇꯦꯅꯦ ꯌꯥꯃꯨꯡꯗꯒꯤ ꯍꯦꯜꯂꯦꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯅ ꯄꯥꯟꯖꯔꯤꯕ ꯏꯃꯨꯡꯁꯤꯗ ꯌꯨꯝ ꯊꯨꯒꯥꯏꯒꯦꯅ ꯅꯪ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯌꯥꯝ ꯊꯨꯅꯅꯦ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯑꯣꯏꯔꯗꯤ ꯁꯤꯕꯨ ꯁꯤꯈ꯭ꯔꯅꯤꯅꯦ ꯅꯨꯄꯤꯅꯕꯨ ꯅꯃꯥꯏ ꯑꯗꯨꯛ ꯊꯥꯕ ꯁꯅꯥꯅꯨ ꯁꯤꯟꯊꯥꯕꯨ ꯏꯟꯊꯣꯛꯂꯒ ꯆꯪꯅꯕ ꯍꯣꯠꯅꯩ ꯁꯤꯟꯊꯥꯁꯨ ꯁꯥꯎꯅꯤꯡꯅ ꯂꯥꯛꯇꯅ ꯏꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯀꯅꯥꯗꯅꯦꯅ ꯈꯟꯒꯦ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯎꯅꯤꯡꯉꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯑꯩ ꯀꯧꯊꯣꯛꯀꯦ ꯑꯗꯨꯕꯨ ꯅꯪ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯅꯥꯅꯨꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯃꯁꯤꯒ ꯎꯅꯒꯦ ꯁꯤꯟꯊꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯕꯨꯡꯗ ꯐꯣꯟ ꯇꯧꯏ ꯃꯥꯔꯁꯟꯁꯨ ꯕꯥꯊꯔꯨꯝꯗ ꯏꯔꯨ ꯂꯨꯖꯕ ꯆꯪꯈꯤꯕꯒꯤ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯊꯅꯝꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯃꯆꯟꯒꯤ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯆꯟ ꯀꯩꯗꯧꯔꯦ ꯏꯅꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯁꯅꯥꯅꯨꯗꯤ ꯏꯅꯝꯁꯤ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯌꯥꯃꯨꯡꯗꯤ ꯏꯔꯨ ꯂꯨꯖꯕ ꯆꯪꯈꯤ ꯀꯩ ꯑꯊꯨꯕ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯀꯔꯨꯕ ꯅꯠꯇꯦꯗ ꯃꯥ ꯂꯣꯏꯔꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯍꯟꯕꯤꯔꯛꯑꯣ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯕ ꯇꯧ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯑꯃꯗꯤ ꯃꯁꯥꯅ ꯂꯧꯗꯨꯅ ꯏꯀꯥꯏꯔꯕꯁꯨ ꯏꯀꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯎꯄꯨꯗꯒꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯕꯤꯁꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯖꯤꯜ ꯄꯥꯟꯅꯗꯨꯗ ꯂꯦꯞꯂꯒ ꯂꯩ ꯃꯥꯁꯨ ꯎꯔꯤꯕꯅꯤ ꯕꯤꯁꯣꯒꯤ ꯃꯇꯧ ꯑꯗꯣ ꯃꯥꯅꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯀꯥꯞꯍꯧꯕ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ ꯃꯆꯥꯗꯨꯒꯤ ꯐ꯭ꯔꯦꯝ ꯆꯜꯂꯤꯕ ꯐꯣꯇꯣ ꯑꯗꯨꯕꯨꯅꯤ ꯕꯤꯁꯣꯅ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯣ ꯕꯤꯔꯥꯡꯗꯨꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯃꯅꯤꯡ ꯇꯝꯕ ꯍꯦꯜꯂꯛꯏ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯛꯏ ꯃꯥꯁꯨ ꯊꯧꯅꯥꯗꯣ ꯍꯜꯂꯔꯣꯏ ꯈꯟꯕꯒꯨꯝ ꯀꯧꯖꯔꯛꯏ ꯇꯥꯃꯣ ꯕꯤꯁꯣ ꯌꯦꯡꯕ ꯇꯃꯛ ꯌꯦꯡꯂꯛꯏ ꯃꯈꯨꯝꯗꯨ ꯄꯤꯔꯨꯕ ꯇꯧꯗꯦ ꯂꯤꯛꯂꯥꯏ ꯕꯤꯁꯣꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯟꯊꯔꯛꯂꯒ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯇꯥꯃꯣ ꯑꯩꯕꯨꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ ꯑꯩꯒꯤ ꯊꯣꯡ ꯍꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯌꯦꯡꯖꯔꯨꯈꯤꯒꯦ ꯃꯁꯤꯅ ꯏꯆꯥꯁꯤꯡꯗ ꯂꯪꯁꯤꯟꯈꯤꯕ ꯏꯄꯥꯞꯁꯤꯡꯗꯣ ꯈꯔꯇ ꯑꯣꯏꯔꯒꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ ꯇꯥꯃꯣꯁꯨ ꯌꯨꯝꯗ ꯍꯜꯂꯒ ꯏꯆꯥꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯅꯤꯡꯊꯤꯅ ꯆꯦꯛꯀꯣꯟ ꯊꯥꯀꯣꯟꯗꯨꯅ ꯂꯩꯕꯤꯔꯨꯔꯣ ꯏꯆꯥ ꯍꯦꯟꯖꯥ ꯊꯣꯏꯕꯤꯀꯣ ꯏꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯗꯣ ꯃꯈꯥ ꯇꯥꯅ ꯐꯪꯍꯜꯂꯒꯨꯝꯁꯦ ꯕꯤꯁꯣ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯤꯠꯂꯨꯗꯒꯤ ꯏꯔꯥ ꯃꯥꯅ ꯅꯤꯛ ꯂꯧꯔꯦ ꯇꯥꯃꯣ ꯏꯪꯈꯣꯜꯒꯤ ꯄꯇꯥꯁꯦ ꯏꯆꯦꯗ ꯁꯤꯟꯅꯕꯤꯌꯨ ꯏꯆꯥꯅ ꯂꯩꯇ꯭ꯔꯕꯗ ꯑꯔꯪꯕ ꯁꯅꯥ ꯂꯨꯄꯥꯅ ꯏꯆꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯕ ꯏꯄꯥꯛꯇꯨꯗ ꯇꯧꯔꯨꯕꯅ ꯉꯁꯤꯗꯤ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯏꯆꯥꯁꯤꯡꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯤꯕꯤꯂꯛꯇ ꯑꯩꯈꯣꯏꯅ ꯆꯜꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯁꯣꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯦ ꯁꯣꯝꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯥꯔꯁꯟꯁꯨ ꯃꯆꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯥꯎꯅ ꯁꯦꯀꯦꯟ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯩꯁꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ ꯌꯥꯃꯨꯡ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯈꯤꯒꯦ ꯈꯔ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏ ꯏꯃꯥꯁꯤꯁꯨ ꯌꯥꯎꯗꯣꯏꯅꯤ ꯅꯪꯒ ꯁꯤꯟꯊꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯃꯥꯁꯨ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯑꯣꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯁꯨ ꯀꯩꯝ ꯇꯧꯔꯨꯏ ꯑꯉꯥꯡ ꯑꯃꯨꯛ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯑꯣ ꯍꯥꯏꯔꯤꯗꯨ ꯀꯩꯒꯤꯅꯣ ꯃꯥꯔꯁꯟꯁꯨ ꯑꯁꯥꯎꯕ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯎꯠꯄ ꯄꯥꯝꯗ꯭ꯔꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯏ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯅꯪ ꯑꯃꯨꯛ ꯂꯣꯟꯅ ꯆꯦꯜꯂꯝꯃꯗꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯌꯥꯃꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯥꯕꯨ ꯊꯅꯝꯂꯒ ꯂꯩꯃ ꯑꯃꯗꯤ ꯁꯅꯥꯅꯨꯕꯨ ꯄꯨꯔꯒ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯑꯁꯥꯎꯕꯗꯣ ꯐꯥꯊꯈ꯭ꯔꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯗꯨꯅ ꯂꯩꯁꯦꯟꯕꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯏꯅꯝꯁꯦ ꯇꯥꯕ꯭ꯔꯣ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯂꯥꯛꯑꯣ ꯃꯈꯥꯗ ꯂꯩꯁꯦꯟꯕꯤꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ
ꯁꯣꯝꯗꯅ ꯂꯩꯃꯁꯨ ꯁꯥꯎꯅꯤꯡꯅ ꯁꯅꯥꯅꯨꯕꯨ ꯌꯦꯡꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯄꯥꯝꯃꯤꯁꯤ ꯏꯕꯦꯝꯃ? ꯁꯅꯥꯅꯨꯗꯣ ꯇꯦꯊꯁꯟꯅꯔꯒ ꯏꯃꯥꯁꯦ, ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯅ ꯌꯨꯝꯗ ꯌꯥꯝ ꯆꯩ, ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯂꯩꯃꯒꯤ ꯃꯈꯣꯡ ꯁꯣꯛꯀꯦ ꯇꯧꯔꯤ꯫ ꯂꯩꯃꯁꯨ ꯃꯈꯣꯡꯗꯣ ꯐꯠ ꯍꯟꯗꯣꯛꯈꯤꯗꯨꯅ ꯁꯅꯥꯅꯨꯒꯤ ꯃꯁꯝꯗꯣ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯆꯤꯡꯈꯠꯂꯒ ꯁꯅꯥꯅꯨꯒꯤ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ, ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗꯕꯤ ꯐꯤꯃꯟ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯁꯦꯠꯍꯟꯒꯗ꯭ꯔꯣ? ꯃꯤꯌꯥꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯅꯦꯠꯅꯗꯨꯅ ꯈꯣꯡꯌꯥꯒꯤ ꯐꯨꯜꯂꯣꯏꯅ ꯂꯩꯃꯥꯏꯗ ꯆꯣꯏꯅ ꯀꯦꯜꯂꯕ ꯅꯪꯕꯨ ꯑꯩꯅ ꯈꯨꯟꯒꯠꯂꯒ ꯌꯨꯝꯗꯨꯒꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪꯗ ꯀꯠꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯃꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯁꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯃꯥꯔꯁꯟ ꯋꯥ ꯉꯥꯡꯗꯦ, ꯄꯣꯀꯦꯠ ꯍꯨꯝꯂꯒ ꯇꯨꯃꯤꯟ ꯂꯩ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥ ꯃꯃꯥꯕꯨ ꯈꯥꯝꯂꯨꯗꯦ꯫ ꯁꯅꯥꯅꯨ ꯀꯞꯇꯨꯅ, ꯏꯃꯥꯁꯦ, ꯑꯩ ꯌꯥꯝꯕꯨꯡꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ, ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ꯫ ꯂꯩꯃ ꯃꯆꯥꯗ ꯂꯨꯊꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯃꯃꯤꯠꯇꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯀꯨꯞꯂꯛꯏ꯫ ꯂꯩꯃ ꯁꯥꯎꯅ ꯁꯅꯥꯅꯨꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ, ꯁꯅꯥ, ꯄꯨꯡꯈꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯇꯝ ꯂꯧꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯁꯤꯅ ꯈꯖꯤꯛ ꯍꯥꯏꯕꯁꯤꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯁꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯧꯔꯛꯏ, ꯈꯣꯟꯖꯦꯜ ꯏꯁꯤꯁꯤꯊꯅ, ꯌꯥꯝꯕꯣ꯫ ꯃꯥꯔꯁꯟ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯔꯁꯟ ꯋꯥꯍꯩꯗꯨꯗ ꯇꯨꯀꯠꯆꯕ ꯐꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯁꯅꯥꯅꯨ, ꯇꯥꯇꯨ ꯇꯧꯔꯁꯨ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯀꯗꯔꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯅꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯔꯝꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯕꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯒꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯁꯤ ꯀꯩꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯕ, ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯕ, ꯂꯩꯁꯦꯍꯦꯟꯕꯤꯕꯨ ꯆꯜꯍꯟꯈꯤꯕ꯫ ꯃꯥꯔꯁꯟ ꯈꯖꯤꯛꯈꯛ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯣꯏꯔꯔꯣꯏꯗꯕ, ꯃꯪꯐꯥꯎꯅꯔꯔꯣꯏꯗꯕ ꯑꯁꯥꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯒꯠꯂꯅꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏ꯫ ꯍꯣꯏ, ꯆꯨꯝꯃꯤ, ꯍꯥꯟꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯗꯨꯗ ꯊꯝꯕ ꯄꯥꯝꯃꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯪꯒꯤ ꯆꯨꯔꯣꯜꯗꯨꯁꯨ ꯇꯥꯔꯒ ꯋꯥꯈꯜꯁꯨ ꯄꯪꯊꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ? ꯑꯍꯣꯡꯕꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ, ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯕꯤꯃ ꯅꯠꯇꯕ ꯀꯅꯥꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯃꯥꯕꯨ ꯃꯅꯤꯡꯇꯝꯅ ꯁꯥꯠꯍꯜꯂꯒꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯌꯥꯟ ꯑꯃꯠꯇ ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯁꯤ ꯁꯥꯠꯍꯜꯂꯔꯣꯏ꯫ ꯁꯅꯥꯅꯨ ꯃꯥꯒꯤ ꯏꯒꯣꯗ ꯈꯖꯤꯛ ꯍꯔꯠ ꯇꯧꯔꯕꯒꯨꯝ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯁꯛꯇ ꯆꯨꯗ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯃꯥꯅ? ꯃꯥꯔꯁꯟ ꯈꯨꯝꯗꯦ, ꯅꯣꯛꯃꯤ ꯄꯣꯀꯦꯠꯇꯣ ꯍꯨꯝꯖꯤꯜꯂꯒ ꯂꯩ꯫ ꯁꯣꯝꯗꯅ ꯕꯤꯁꯣꯗꯨ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯦ꯫ ꯃꯅꯨꯡ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯎꯔꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯃꯄꯥꯒꯤ ꯃꯑꯣꯡꯗꯣ CCTV ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯅ, ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟ ꯂꯩ꯫ ꯕꯤꯁꯣꯁꯨ ꯃꯔꯥꯜꯁꯤꯡ ꯑꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯖꯤꯜꯂꯨꯕꯗꯤ ꯉꯝꯗ ꯃꯄꯤ ꯏꯔꯥꯆꯦꯟ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨꯗ ꯃꯆꯤꯟꯗꯨꯁꯨ ꯁꯣꯟꯖꯩ, ꯅꯤꯡꯉꯝꯗ꯫ ꯏꯔꯥꯜꯇꯅ ꯏꯄꯣꯠ ꯐꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒꯤ ꯊꯧꯅꯥ ꯄꯨꯝꯕꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯟꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯈꯔꯗꯨꯅ ꯑꯁꯨꯛ ꯊꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯎꯠꯀꯅꯤ ꯉꯁꯤꯗꯤ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯎꯠꯄ ꯃꯤꯅꯨꯡꯁꯤꯗꯣ꯫ ꯏꯄꯥ ꯂꯥꯜꯂꯦ ꯇꯁꯦꯡꯅ꯫ ꯏꯄꯥꯕꯨ ꯑꯃꯨꯛꯇꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯕ꯫ ꯃꯁꯤ ꯅꯠꯇꯅ ꯅꯄꯥꯒꯤ ꯆꯤꯟꯕꯥꯜ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯤꯡꯊꯤꯁꯨ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯌꯦꯡꯂꯤꯕ ꯑꯗꯨꯗ꯫ ꯋꯥꯡꯂꯦꯝꯕ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ, ꯃꯤꯠꯌꯦꯡꯗꯨ ꯆꯣꯏꯊꯣꯛꯇ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ꯫ ꯗꯗꯥ, ꯕꯕꯥꯁꯦ ꯀꯧꯁꯟꯕꯤꯔꯁꯤꯔꯣ? ꯀꯧꯁꯜꯂꯣꯏ, ꯑꯩꯈꯣꯏꯅ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯃꯥꯁꯨ ꯐꯪꯁꯅꯨ꯫ ꯅꯤꯡꯊꯤꯁꯨ ꯋꯥꯗꯣ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯉꯁꯤꯗꯤ ꯁꯤꯟꯊꯥꯅ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯒ
ꯑꯃ ꯑꯅꯤꯗꯤ ꯅꯝꯂꯕꯅꯤ꯫ ꯃꯥꯔꯁꯟꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯩꯁꯦꯍꯟꯕꯤꯁꯨ ꯀꯥ ꯇꯝꯅ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯈꯔ ꯁꯥꯎꯅꯤꯡ ꯍꯜꯂꯛꯄ ꯅꯨꯄꯥꯗꯨꯁꯨ ꯀꯥꯗ ꯀꯥꯔꯛꯄꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯪꯉꯛꯏ, ꯀꯩ ꯆꯠꯂꯣꯏꯅꯣ ꯅꯪꯅ? ꯀꯩꯝ ꯆꯠꯇꯦ꯫ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯗ꯭ꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯆꯠꯂꯣꯏ ꯍꯥꯏꯕꯗꯨ ꯀꯩꯗꯧꯒꯦ? ꯑꯩꯅ ꯁꯥꯎꯒꯗꯧꯕ ꯂꯩꯇꯦ꯫ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯑꯣꯏꯗ ꯄꯥꯗꯕꯗꯤ ꯉꯥꯡꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯂꯩꯁꯦꯍꯟꯕꯤ ꯃꯃꯤꯠꯇꯣ ꯐꯩꯔꯞ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ, ꯀꯩꯅꯣ ꯌꯥꯝꯕꯣ, ꯑꯩ ꯀꯩꯝꯇ ꯆꯠꯇꯤꯌꯦ, ꯆꯟꯒ… ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯦ, ꯆꯟꯒꯅꯤꯗꯤ꯫ ꯑꯗꯨ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ ꯍꯪꯕꯅꯤ꯫ ꯀꯩꯝꯇ ꯆꯠꯇꯦ ꯍꯥꯏꯕꯅꯤ ꯌꯥꯝꯕꯣꯏ꯫ ꯃꯥꯔꯁꯟ ꯑꯁꯥꯎꯕꯗꯣ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯕꯤꯔꯦ꯫ ꯑꯔꯨꯅ ꯊꯣꯛꯀꯤ ꯊꯕꯛ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯆꯦꯒꯤ ꯂꯝꯆꯠꯇꯣ ꯂꯧꯏꯅꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯕ ꯍꯩꯇꯕ ꯅꯆꯤꯟꯁꯦ ꯅꯪ ꯊꯨꯒꯥꯏꯕ ꯍꯥꯏꯕ꯭ꯔꯣ ꯉꯁꯤ? ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯣ ꯁꯨꯞꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯩꯁꯦꯍꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯛ ꯁꯥꯎꯕ ꯃꯇꯧꯗꯨꯗ ꯀꯤꯅ ꯀꯞꯂꯒ, ꯑꯩ ꯀꯩꯝꯇ ꯆꯠꯇꯤꯌꯦ, ꯆꯟꯒ ꯐꯣꯇꯣ ꯅꯝꯁꯦꯅ ꯌꯨꯝꯗ ꯈꯛ ꯅꯝꯕꯅꯤ꯫ ꯑꯩꯅ ꯃꯄꯥꯟ ꯀꯩꯝꯇ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤ꯫ ꯁꯝꯁꯦꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯌꯥꯝꯕꯣ꯫ ꯅꯨꯄꯤ ꯅꯣꯏꯒꯤ ꯇꯥꯇ ꯑꯩꯅ ꯄꯪꯊꯒꯅꯤ ꯁꯤꯔꯣ? ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯆꯠꯄ ꯂꯝꯆꯠꯇꯣ ꯌꯨꯝꯁꯤꯗ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯍꯥ? ꯀꯩꯅꯣ ꯌꯥꯝꯕꯣꯛꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯀꯩꯝꯇ ꯆꯠꯇꯤꯌꯦ, ꯆꯟꯗ ꯍꯪꯕꯤꯌꯨ ꯊꯥꯖꯗ꯭ꯔꯒ꯫ ꯑꯩꯒꯤ ꯁꯝꯁꯦꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯌꯥꯝꯕꯣ꯫ ꯃꯥꯔꯁꯟꯁꯨ ꯑꯁꯥꯎꯕꯗꯣ ꯇꯥꯏꯅꯐꯝ ꯈꯪꯗ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯇꯥꯏꯅꯕꯤꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯃꯅꯝꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ, ꯑꯁ ꯌꯥꯝꯕꯣ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯝꯇ ꯊꯥꯗꯣꯛꯎꯁꯦ꯫ ꯑꯩꯅ ꯔꯤꯜꯁ ꯅꯝꯁꯦꯅ ꯆꯨꯝꯅ ꯀꯥꯞꯄꯤꯕꯅꯤ꯫ ꯆꯨꯝꯅ ꯁꯨꯝ ꯀꯦꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯇꯣꯞꯄ ꯀꯩꯝꯇ ꯆꯠꯄ ꯅꯠꯇꯤꯌꯦ꯫ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏꯁꯤꯕꯣ? ꯂꯩꯃꯁꯨ ꯁꯤꯟꯊꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯥꯔꯛꯄꯅꯤ꯫ ꯃꯥꯔꯁꯟꯒꯤ ꯃꯃꯥꯏꯗ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯥ? ꯅꯪꯅ ꯁꯥꯎꯅꯤꯡꯉꯤꯕ ꯃꯤꯗꯨꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯏꯃꯣꯛꯁꯤꯗ ꯍꯦꯛꯇ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ? ꯆꯠꯂꯣ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯉꯥꯡꯉꯛꯄꯗꯨꯔꯣ ꯅꯪꯅ ꯇꯥꯕ ꯄꯥꯝꯃꯤꯁꯦ? ꯃꯥꯔꯁꯟ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯃꯃꯧꯗ ꯍꯪꯂꯛꯏ, ꯕꯦꯝꯃ, ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯅꯪꯕꯣ? ꯁꯅꯥꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯁꯨꯛ ꯌꯥꯝ ꯁꯥꯎꯔꯝꯃꯤꯁꯤꯕꯣ? ꯃꯥꯁꯦ ꯑꯩ ꯌꯥꯝꯕꯨꯡꯗ ꯀꯩꯝꯇ ꯇꯧꯗꯤꯌꯦ꯫ ꯃꯥꯅ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯪꯕꯗ ꯑꯩꯗꯤ ꯆꯟꯒ ꯀꯦꯔꯒ ꯁꯨꯝ ꯔꯤꯜꯁ ꯅꯝꯃꯣꯏ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯗ ꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯉꯩꯅ ꯑꯩꯕꯨ ꯐꯨꯔꯛꯏꯅꯤ꯫ ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤ ꯈꯨꯝꯃꯨꯔꯒꯦꯅꯦ ꯅꯪꯕꯣ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯁꯤꯕꯣ? ꯏꯃꯥꯁꯦ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯏꯅꯝꯁꯤꯁꯦ ꯁꯨꯝ ꯋꯥꯈꯜ ꯋꯥꯅ ꯂꯩꯕꯗꯨꯗ ꯉꯥꯛꯇꯪ ꯋꯥꯈꯜꯁꯦ ꯏꯪꯅꯕꯅ ꯇꯧꯕꯅꯤ꯫ ꯑꯍꯩ, ꯆꯠꯂꯣ ꯆꯣ, ꯑꯩꯒꯤ ꯀꯥꯗꯅꯦ ꯍꯤꯗꯥꯛ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇ ꯄꯨꯔꯛꯎ꯫ ꯃꯥꯔꯁꯟꯁꯨ ꯉꯥꯛꯇꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯨꯔꯒ ꯈꯟꯊꯔꯨꯕꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯈꯤꯕꯅꯤ꯫ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯗꯣ ꯈꯖꯤꯛ ꯊꯦꯝꯖꯤꯟꯅꯕ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯑꯣꯏꯅ ꯁꯦꯝꯂꯤꯕ ꯆꯦꯠ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯇꯦꯛꯁ ꯑꯃ ꯊꯥꯏ꯫ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯔꯥꯎꯍꯟꯗꯣꯏꯅꯣ? ꯖꯦꯝꯁꯅ ꯐꯠꯍꯜꯂꯛꯏ꯫ ꯀꯅꯥ ꯍꯔꯥꯎꯍꯟꯒꯦ ꯍꯥꯏꯕꯅꯣ? ꯌꯨꯝꯂꯩꯃꯔꯣ ꯂꯝꯂꯩꯃꯔꯣ? ꯑꯩ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯧꯗꯦ, ꯋꯥꯆꯣꯏ ꯉꯥꯡꯀꯅꯨ, ꯐꯠ ꯍꯥꯏꯔꯣ꯫ ꯑꯩ ꯅꯨꯄꯤꯗꯣ ꯁꯥꯎꯈ꯭ꯔꯦ, ꯊꯦꯝꯃꯨꯗꯣꯏꯅꯤ꯫ ꯖꯦꯝꯁ ꯎꯁꯤꯠꯇꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯂꯒ, ꯅꯗꯨ ꯁꯥꯎꯕ ꯊꯦꯝꯕꯒꯤꯕꯨ ꯄꯥꯈꯪ ꯑꯩꯈꯣꯏꯗ ꯍꯪꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯁꯦꯟꯁꯨ ꯌꯥꯎꯔꯦ, ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯅꯨꯕ꯫ ꯅꯪꯅ ꯏꯀꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯂꯨꯝꯐꯨ ꯇꯣꯡꯕꯁꯤꯗ ꯍꯪꯉꯨꯗꯅ꯫ ꯍꯦꯟꯗ꯭ꯔꯤꯛꯁꯇꯨ ꯔꯤꯄ꯭ꯂꯥꯏ ꯑꯃꯁꯨ ꯁꯠꯄꯤꯔꯛꯏ꯫ ꯃꯤꯅꯥꯏꯁꯤꯗꯤ ꯈꯔꯁꯨ ꯔꯦꯁꯄꯦꯛ ꯂꯩꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯌꯥꯔꯦ ꯑꯣꯖꯥ, ꯃꯕꯨꯡ ꯇꯤꯟꯅꯔꯒ ꯃꯆꯟ ꯍꯨꯕ ꯉꯝꯕ ꯅꯉꯣꯟꯗ ꯔꯦꯁꯄꯦꯛ ꯀꯥꯏꯅ, ꯆꯠꯂꯨ ꯑꯥꯗ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯪꯖꯔꯛꯄ ꯅꯨꯄꯥꯗꯣ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯈ꯭ꯔꯕꯒꯨꯝ, ꯅꯣꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯦ? ꯑꯩ ꯅꯨꯄꯤ ꯀꯃꯥꯏꯅ ꯊꯦꯝꯗꯣꯏꯅꯣ ꯍꯪꯕ ꯈꯛꯅꯤ, ꯁꯤꯗꯁꯨ ꯌꯥꯝꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯩꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯍꯪꯉꯤꯁꯤꯒ ꯅꯣꯏꯅ ꯌꯦꯠꯅꯔꯤꯕ ꯃꯔꯩꯗꯨꯒ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯅꯆꯟꯅꯨꯄꯤ ꯊꯦꯝꯕꯗ ꯁꯤꯖꯤꯟꯅꯕ ꯐꯣꯔꯃꯨꯂꯥꯗꯣ ꯍꯦꯛꯇ ꯇꯥꯛꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯦ ꯇꯣ, ꯑꯩ ꯊꯣꯛꯄ ꯊꯦꯝꯕꯒꯦ, ꯅꯃꯥꯏꯗꯨ ꯀꯥꯎꯁꯤꯜꯂꯛꯑꯅꯤ, ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕꯕꯨ꯫ ꯇꯦꯛꯁꯇꯨ ꯈꯛ ꯊꯥꯔꯝꯂꯒ ꯁꯥꯎꯔꯥꯡꯅꯅ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯐꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯤꯅꯥꯏ ꯉꯥꯛꯇ ꯉꯥꯏꯔꯗꯅ ꯇꯤꯟꯅꯔꯤꯁꯤꯡꯁꯦ ꯃꯔꯣꯜ ꯑꯃ꯫ ꯏꯆꯟꯅꯨꯄꯤ ꯊꯦꯝꯕꯒꯤ ꯐꯣꯔꯃꯨꯂꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯃꯁꯤ ꯌꯥꯅ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ꯫ ꯁꯣꯝꯗꯅ ꯃꯉꯥꯜꯁꯨ ꯂꯩꯁꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯅꯨꯃꯤꯠꯇ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯂꯒ ꯃꯩꯆꯥꯛꯇꯨ ꯈꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯄꯤꯛꯇ꯭ꯔꯣ, ꯅꯪꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯣ? ꯗꯗꯥꯅ ꯅꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ?
ꯗꯗꯥ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯁꯛꯇ ꯑꯣꯏꯕ ꯉꯝꯅꯕ ꯗꯗꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯤꯕꯅꯤ ꯑꯩ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒ ꯅꯃꯥꯡꯗ ꯂꯦꯞꯈꯤꯒꯅꯤ